Government na Thangjing Chingsang Karamba Matamda Thenmang Haokip da Yonthokhi Shengdokkadabani CPKT ngasi nungthil pung anirom tabada Naran Saina Seva Club ta ibudau Thangjing Hill Range ki matangda nongmagi oiba khana nainakibagi mifamda Committee on Protection and Preservation of the Historical Right of Kaubru and Thangjing Hill Range CPP KT gi convener Sapamsa Jadumani Kabui Union ki President Dr. Hira Kabui Pukrambam Naha Pamnaiba Chairap Loisang Ibudo Thangjing gi Ingu Tongbram Ibo Pisag KMKKL gi President Gaurap Moirangsa amasung Seva gi Secretary Ningthojam Jadumani na Presidium member oiki loinana mifam asida wangang loisingna thamkiba wafamsing kumna khanaraba matungda warepsing su lauki haina CPPKT gi Organization Secretary Siam Kuman na thadorokpa Cherol amana phongdorokle Cherol asina hai Thangjing Chingsang si Loikhai village ki Chief Thenmang Haokip na asengba mapu ne supporting document to prove his authority over the area who inherited his chieftainship passed down from generation haina Kuki Student Organization henglep na tha sigi taraga tareta press ki khutang da phongdokhrei masimak tha sigi manga da KAO henglep na thoki ba press release ta Thangjing area changbada area dugi Kuki sip singi ayaba lawgadabani haina thamkibagi wafam su laikhrabane matang sida CPP KT na Manipur lengak ta thamningli ba wafam de KSO henglep sip amade club singna Manipur gi mafam amada changba yai natraga yade haibagi right laite masida lengak ki program gi matungina haibagi right ne ngasi Thangjing changbada lengak na thingba pidana saidang labasing na oina mapu saba yaroi KSO na Thangjing gi mapu si Loikhai village ki chief Thenmang Haokip ni hairibasi Manipur government na athubada Shengdokkadabani amadi Thangjing bu thangting sisinaduna moirang kangleirol puwari da amuba taisin bada natana yellow mi singbu usitana nesinaba thaurang ni lawi makhoi gi mathakta khut thingjinbiyu amasung puwari gi lidaba ming muthalagli basi laingak na midyeng changbiyu 1968 fawbada refugee tax lauramba Kuki singna mapu saduna yellow mi singbu changba yai yade komthoi komthokte haibagi right leite haibasi Manipur government na makhoi da para tambibana yellow mi miyam gi mipaiba made nungnang bakok nabagi maram oigani haina Cherol asina makata na phongdorokle miyam gi khongchat Kangpokpi drug free zone ohellase haujik Kangpokpi district ta wadagli ba drug ki phibam asidagi ngakthoknabagi pandamda Kangpokpi town committee Kangpokpi women welfare organization Kangpokpi youth union na one stop center Kangpokpi amasung childline 1089 Kangpokpi ga khusam naduna miyam gi khongchat ama Kangpokpi district headquarter da pangthokre khongchat adu da saruk yakhiwa miyoi amana Kangpokpi district ta hojik oiragli ba drug ki phibam asina miyoi kaya mangalagli ba sidagi kannanaba pandamda khongchat asi pangthokpani haikhe khongchat adu da drug free zone oiba mafam ama ohelasi haina thaba play card kaya sizinakhe asigumba khongchat asi pangthoktuna miyam da drug free oiba mafam ama ohelasi haiba awareness pibagi damag miyoi kaya na harauba phongdoknakhe aroibada tabiri ba pumnamakpu thagachari